ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯕ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯨꯛꯕꯥꯡꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯅ ꯃꯈꯜ ꯃꯊꯦꯜ ꯃꯨꯛꯕꯥꯡꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯥꯅ ꯉꯁꯤ ꯍꯥꯏꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯗꯣ ꯃꯇꯨꯝ ꯇꯥꯕꯒꯤ ꯃꯅꯥꯗꯣ ꯑꯗꯨ ꯏꯔꯣꯜꯂꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯌꯥꯝ ꯀꯨꯏꯔꯕ ꯔꯤꯀ꯭ꯋꯦꯁꯅꯦ ꯑꯩꯅ ꯁꯨꯝ ꯐꯔꯛ ꯇꯥꯕꯗꯒꯤ ꯆꯥꯗꯕꯅꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯈꯜ ꯃꯊꯦꯜ ꯃꯨꯛꯕꯥꯡꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯈꯨꯠꯇꯤ ꯍꯥꯝꯃꯦ ꯑꯗꯨꯒ ꯄꯥꯐꯔ ꯑꯃꯒ ꯌꯥꯎꯔꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯀꯨꯏꯔꯕꯅꯦ ꯃꯥꯒꯤꯁꯤꯁꯨ ꯑꯇꯩꯁꯨ ꯂꯩꯔꯤꯀꯣ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯀꯗꯣꯏꯅꯦ ꯌꯣꯡꯆꯥꯛ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯑꯗꯨ ꯀꯥꯎꯋꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯌꯥꯝ ꯒ꯭ꯌꯥꯟꯒ ꯂꯣꯏ ꯉꯥꯎꯋꯦ ꯍꯥꯏꯗꯧꯕꯅꯦ ꯍꯥꯏꯔꯣꯏꯗꯧꯕꯅꯦ ꯍꯦꯛ ꯍꯥꯏ ꯀꯩꯀꯩ ꯈꯔ ꯆꯤꯛꯀꯗꯕꯅꯤ ꯑꯃꯨꯛ ꯍꯥꯞꯇ ꯄꯥꯄꯔ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯪꯂꯥ ꯌꯦꯟꯒꯤ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯪꯂꯥ ꯌꯦꯟꯁꯦ ꯎꯗ ꯍꯧꯕꯅꯦꯕ ꯎꯗ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯄꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯎ ꯑꯀꯪꯕꯗ ꯍꯧꯕꯅꯦ ꯃꯥ ꯎ ꯈꯔꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯪꯂꯥ ꯌꯦꯟꯒꯤ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ ꯀꯪꯂꯥ ꯌꯦꯟ ꯎꯗ ꯃꯆꯥ ꯃꯆꯥꯗ ꯄꯥꯟꯕꯅꯦ
ꯃꯍꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯛꯈꯣꯝ ꯂꯥꯁꯄꯇꯤ ꯍꯟꯗꯛꯁꯤ ꯏꯁꯥꯗ ꯋꯥꯅ ꯉꯥꯡꯅꯤꯡꯗꯦ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ ꯌꯥꯗꯅ ꯅꯝꯃꯤꯅꯤꯀꯣ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯒꯦꯅ ꯍꯥꯏꯔ ꯁꯤ ꯄꯥꯐꯣꯔꯒꯁꯦ ꯂꯣꯏ ꯊꯨꯒꯥꯏꯒꯦ ꯊꯨꯒꯥꯏꯔꯦ ꯂꯥꯁ ꯀꯣꯇꯤꯗꯨ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ ꯀꯥꯟꯗꯦ ꯑꯩꯅ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯑꯃꯗꯁꯨ ꯇꯣꯡꯗꯦ ꯑꯃꯗꯁꯨ ꯁꯤꯗꯤ ꯈꯤꯇꯪ ꯇꯣꯡꯍꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯀꯣꯕꯤ ꯃꯅꯥ ꯇꯥꯕ ꯏꯔꯣꯝꯕ ꯚꯥꯏꯒꯤ ꯀꯩꯅꯣ ꯔꯤꯀ꯭ꯋꯦꯁꯁꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ